ꯈꯨꯜ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯂꯝꯕꯤꯁꯨ ꯌꯥꯝ ꯐꯠꯇꯦ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯦ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯁꯤ ꯒꯔꯥ ꯒꯨꯔꯥ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯅꯂꯥ ꯇꯨꯂꯥ ꯐꯠꯇꯕ ꯃꯙꯨꯔꯥ ꯇꯨꯔꯦꯟ ꯕꯔꯥ ꯇꯨꯔꯦꯟꯒ ꯇꯥꯏꯅꯕ ꯃꯐꯝꯅꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯦ ꯑꯗꯨꯅꯤ ꯋꯥꯔꯦ ꯉꯁꯤꯗꯤ ꯂꯝꯕꯤꯁꯦ ꯌꯥꯝ ꯐꯠꯇꯦ ꯑꯗꯨꯅꯤ ꯇꯧꯔꯤꯁꯦ ꯈꯨꯜꯂꯛꯇꯤ ꯁꯣꯝꯗ ꯂꯩ ꯑꯣꯀꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯣꯏꯅꯥꯕꯨꯟꯗꯒꯤ ꯕꯥꯔꯣꯒꯤ ꯆꯥꯛꯂꯦꯟ ꯆꯥꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯍꯥꯁꯣꯔꯣꯛ ꯑꯣꯏꯔꯒ ꯀꯔꯤ ꯕꯥꯗꯨꯒꯣꯗ ꯑꯩꯈꯣꯏ ꯈꯣꯡꯁꯥꯜꯂꯤ ꯑꯩꯈꯣꯏ ꯈꯣꯡꯂꯣꯏꯁꯤꯡ ꯁꯤꯗ ꯂꯩꯔꯦ ꯀꯩꯁꯦꯝ ꯁꯨꯔꯦꯟ ꯑꯩꯈꯣꯏ ꯑꯉꯥꯡ ꯏꯆꯥ ꯑꯅꯤ ꯑꯃꯁꯨ ꯉꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯅꯨꯄꯥꯒꯤ ꯃꯆꯥꯅꯨꯄꯥꯒ ꯑꯃꯒ ꯉꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯌꯥꯎꯔꯤ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯂꯥꯛꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯕꯥꯗꯨꯒꯣ ꯌꯧꯔꯅꯤ ꯉꯥꯏꯍꯥꯛ ꯃꯇꯨꯡꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯎꯗꯥꯔꯕꯣꯟ ꯇꯥꯔꯒ ꯄꯥꯟꯒ꯭ꯔꯥꯝ ꯕꯟꯗꯣꯗ ꯑꯩꯈꯣꯏ ꯆꯠꯀꯅꯤ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯕꯟꯗꯣꯗ ꯄꯣꯊꯥꯅꯕ ꯍꯥꯏꯔꯤ ओके नमदे बाने ये कोई लबुक चले बादू को जेकर संजलप तौरगा ये कोई बसिदे मसा चोखरा असी निमित्ता तुंगी लेप चलकपनिना से इचानुपा अफावबा मासु सरुक जारी ngasiदी अखोय हजि उदारबोन ब्लॉक उदारबोन दौरे उदारबोनदा अखोय कचगांदी ममांगदा ताबा मैतैसिंग उनरगा अखोय याम्बा नेपाल उनरगा अखोय हजि बंदोगिदमक खुंसांगनी Ano yung mga ang karen? Ano niya? Mama may day na